ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯐꯖꯕ ꯋꯥꯐꯝ ꯑꯃꯈꯛ ꯍꯥꯏꯕꯤꯔꯝꯕ ꯂꯩ꯫ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨꯅ ꯑꯩꯈꯣꯏꯗ ꯀꯔꯝꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯀꯌꯥꯝ ꯊꯥꯖꯩ ꯍꯥꯏꯗꯅ ꯆꯥꯡꯌꯦꯡ ꯌꯦꯡꯕ ꯍꯧꯕꯁꯦ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯅꯤꯖꯕ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯐꯪꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯐꯥꯎ ꯊꯦꯡꯛ ꯌꯨ ꯍꯥꯏꯗꯅ ꯃꯄꯨꯗ ꯑꯁꯥꯎꯕ ꯎꯠꯇꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯕ ꯃꯇꯝ ꯑꯗꯨꯗꯅꯤ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯦ ꯌꯥꯝꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ, ꯂꯥꯏꯁꯪꯗ ꯌꯥꯝꯅ ꯇꯣꯏꯅ ꯆꯠꯇꯨꯅ ꯃꯄꯨꯗ ꯍꯥꯏꯖ ꯅꯤꯖꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯃꯈꯛꯀꯤ ꯋꯥꯔꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯂꯥꯏꯁꯪꯗ ꯇꯣꯏꯅ ꯆꯠꯇꯨꯅ ꯄꯨꯖꯥ ꯇꯧꯒꯟꯕ, ꯃꯄꯨꯒ ꯌꯥꯝꯅ ꯀ꯭ꯂꯣꯖ ꯑꯣꯏꯕ ꯃꯤ ꯑꯃꯈꯛꯀꯤꯅꯤ꯫ ꯃꯍꯥꯛ ꯅꯨꯡꯇꯤꯒꯤ ꯂꯥꯏꯁꯪꯗ ꯆꯠꯆꯩ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗꯤ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯁꯤꯅ ꯂꯥꯏꯁꯪꯗ ꯆꯠꯂꯒ ꯂꯩꯔꯤꯕ ꯃꯨꯔꯇꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏ, "ꯍꯦ ꯃꯄꯨ, ꯅꯍꯥꯛꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯃꯨꯔꯇꯤ ꯑꯣꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯉꯁꯤꯗꯤ ꯅꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯂꯦꯞꯂꯒ ꯑꯩ ꯑꯣꯏꯅ ꯂꯩꯍꯧꯒꯦ꯫ ꯅꯍꯥꯛ ꯀꯗꯥꯏꯗꯅꯣ ꯆꯠꯂꯒ ꯀꯣꯏꯊꯣꯛꯄꯤꯌꯨ" ꯍꯥꯏꯗꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏ꯫ ꯏꯁꯣꯔ ꯃꯨꯔꯇꯤ ꯑꯗꯨꯅꯁꯨ ꯍꯣꯏ ꯍꯥꯏꯗꯅ ꯑꯌꯥꯕ ꯄꯤꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯏꯁꯣꯔ ꯃꯨꯔꯇꯤꯅ "ꯅꯪ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯃꯨꯔꯇꯤ ꯁꯥꯔꯒ ꯂꯩꯔꯣ" ꯍꯥꯏꯗꯅ ꯂꯥꯏꯅꯤꯡꯕ ꯑꯗꯨꯗ ꯍꯥꯏꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯏꯁꯣꯔ ꯃꯨꯔꯇꯤ ꯑꯗꯨꯅ ꯍꯥꯏ, "ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯀꯟꯗꯤꯁꯟ ꯑꯃ ꯊꯝꯒꯅꯤ, ꯃꯗꯨ ꯅꯪꯅ ꯌꯥꯒꯗꯕꯅꯤ" ꯍꯥꯏꯗꯅ ꯍꯥꯏ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯌꯥꯔꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯦ꯫ ꯏꯁꯣꯔ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯀꯟꯗꯤꯁꯟꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ, "ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ, ꯅꯪꯅ ꯃꯨꯔꯇꯤ ꯑꯣꯏꯅ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯅꯤꯖꯕ ꯂꯥꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯨꯝꯕ ꯌꯥꯗꯦ, ꯍꯥꯏꯕ ꯌꯥꯗꯦ꯫ ꯃꯈꯣꯏꯅ ꯍꯥꯏꯅꯤꯡꯕ ꯍꯦꯛ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯄ ꯃꯇꯝꯗ ꯅꯪ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯨꯝꯕ ꯌꯥꯗꯦ, ꯇꯨꯃꯤꯟꯅ ꯂꯩꯒꯗꯕꯅꯤ꯫ ꯑꯩꯅ ꯂꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯃꯥꯒꯤ ꯁ꯭ꯀꯤꯝ ꯁꯦꯝꯂꯒ ꯊꯝꯂꯕꯅꯤ" ꯍꯥꯏꯗꯅ ꯍꯥꯏꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯏꯁꯣꯔ ꯃꯨꯔꯇꯤ ꯑꯗꯨꯅ ꯊꯝꯂꯤꯕ ꯀꯟꯗꯤꯁꯟ ꯑꯗꯨ ꯌꯥꯔꯦ꯫ ꯏꯁꯣꯔ ꯃꯨꯔꯇꯤ ꯑꯗꯣ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯣ ꯃꯨꯔꯇꯤ ꯁꯥꯔꯒ ꯂꯩꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯇꯨꯅ ꯅꯤꯖꯕ ꯍꯥꯏꯖꯕ ꯇꯧꯔꯝꯂꯒ ꯂꯣꯏꯗꯨꯅ ꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯤꯖꯤꯅꯦꯁꯃꯦꯟ, ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯑꯃꯈꯛ ꯂꯥꯛꯑꯦ꯫ ꯃꯨꯔꯇꯤ ꯃꯃꯥꯡꯗ ꯄ꯭ꯔꯅꯥꯝ ꯇꯧꯗꯨꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯅꯤꯖꯩ꯫ ꯃꯍꯥꯛꯁꯨ ꯂꯣꯏꯔꯒ ꯍꯧꯒꯠꯄꯗ ꯃꯍꯥꯛꯀꯤ ꯄꯣꯀꯦꯠꯇꯒꯤ ꯃꯍꯥꯛꯀꯤ ꯃꯅꯤ ꯄꯔꯁ ꯑꯃ ꯅꯥꯟꯊꯍꯧꯏ꯫ ꯃꯍꯥꯛꯁꯨ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯆꯠꯈ꯭ꯔꯦ, ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯍꯧꯔꯦ꯫ ꯃꯨꯔꯇꯤ ꯁꯥꯔꯤꯕ ꯂꯥꯏꯅꯤꯡꯕ ꯑꯗꯨꯗꯤ ꯋꯥ ꯍꯥꯏꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯥꯏ ꯊꯝꯅꯈꯤꯕ ꯀꯟꯗꯤꯁꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯀꯥꯟ កាನದನ ꯆꯥꯛꯅꯤꯕ ꯌꯥꯝꯅ ꯂꯥꯏꯔꯕ ꯑꯃꯈꯛ ꯂꯥꯛꯇꯨꯅ ꯃꯨꯔꯇꯤ ꯃꯃꯥꯡꯗ ꯇꯨꯔꯗꯨꯅ ꯅꯤꯖꯩ, "ꯍꯦ ꯃꯄꯨ, ꯑꯩꯁꯦ ꯆꯥꯅ ꯊꯛꯅꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯑꯩꯒꯤ ꯏꯃꯨꯡ ꯆꯔꯥ ꯍꯦꯜꯂꯦ, ꯄꯩꯁꯥ ꯈꯔꯇ ꯄꯤꯅꯕꯤꯌꯨ" ꯍꯥꯏꯗꯅ ꯅꯤꯖꯩ꯫ ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯅꯤꯖꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯣꯟꯊꯣꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯅꯤ ꯄꯔꯁ ꯑꯗꯣ ꯎꯕꯗ ꯈꯨꯡꯒꯠꯇꯨꯅ ꯌꯦꯡꯕꯗ ꯄꯩꯁꯥ ꯈꯔ ꯌꯥꯎꯔꯝꯈꯤ꯫ ꯃꯗꯨ ꯐꯪꯕꯗꯒꯤ ꯆꯥꯛꯅꯤꯕꯗꯣ ꯍꯔꯥꯎꯗꯨꯅ ꯃꯄꯨꯅ ꯆꯥꯟꯕꯤꯔꯦ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯖꯍꯥꯖ ꯊꯧꯕ ꯍꯥꯏꯕꯗꯤ ꯁꯦꯂꯔ ꯑꯃꯈꯛꯁꯨ ꯂꯥꯛꯇꯨꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯅꯤꯖꯩ, "ꯍꯦ ꯏꯁꯣꯔ, ꯑꯩꯁꯦ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯏꯁꯤꯡ ꯂꯝꯕꯤꯗ ꯖꯔꯅꯤ ꯑꯃ ꯆꯠꯂꯅꯤ, ꯑꯗꯨꯅ ꯑꯋꯥ ꯑꯅꯥ ꯑꯁꯣꯏ ꯑꯉꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯊꯣꯛꯄꯤꯌꯨ, ꯑꯗꯨꯒ ꯂꯩꯍꯧꯔꯤꯕ ꯏꯇꯨ ꯏꯆꯥ ꯃꯈꯣꯏꯁꯨ ꯐꯖꯅ ꯊꯝꯕꯤꯌꯨ" ꯍꯥꯏꯗꯅ ꯅꯤꯖꯩ꯫ ꯅꯤꯖꯕ ꯂꯣꯏꯁꯤꯟꯗꯨꯅ ꯆꯠꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯉꯁꯥꯏ ꯃꯅꯤ ꯄꯔꯁ ꯃꯥꯡꯈꯤꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯗꯨꯅ ꯄꯨꯂꯤꯁ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯖꯍꯥꯖ ꯍꯣꯟꯕ ꯁꯦꯂꯔ ꯑꯗꯣ ꯑꯩꯒꯤ ꯇꯨꯡꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯂꯤꯕꯁꯦ ꯃꯍꯥꯛ ꯈꯛꯇꯅꯤ, ꯃꯍꯥꯛꯅ ꯄꯔꯁ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯗꯅ ꯁꯦꯂꯔ ꯑꯗꯣ ꯐꯥꯔꯒ ꯄꯨꯗꯨꯅ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯉꯁꯥꯏꯗꯒꯤ ꯎꯔꯤꯕ ꯂꯥꯏꯅꯤꯡꯕ ꯃꯨꯔꯇꯤ ꯁꯥꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯥ ꯑꯗꯨꯅ ꯅꯠꯇꯦ, ꯅꯪꯒꯤ ꯄꯔꯁ ꯂꯧꯔꯤꯕꯗꯤ ꯆꯥꯛꯅꯤꯕ ꯅꯨꯄꯥ ꯑꯗꯨꯅꯅꯤ" ꯍꯥꯏꯗꯅ ꯍꯥꯏꯔꯛꯄꯗꯒꯤ ꯁꯦꯂꯔ ꯑꯗꯣ ꯊꯥꯗꯣꯛꯂꯝꯂꯒ ꯆꯥꯛꯅꯤꯕꯗꯣ ꯐꯥꯕ ꯆꯠꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯅ ꯆꯥꯛꯅꯤꯕ ꯑꯗꯣ ꯐꯥꯔꯨꯔꯦ, ꯑꯗꯨꯒ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯋꯥꯏ ꯑꯣꯏꯔꯦ꯫ ꯉꯁꯥꯏ ꯆꯠꯈꯤꯕ ꯑꯁꯦꯡꯕ ꯏꯁꯣꯔ ꯃꯨꯔꯇꯤ ꯑꯗꯣ ꯍꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯝꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯁꯦꯡꯕ ꯏꯁꯣꯔ ꯃꯨꯔꯇꯤꯅ ꯍꯥꯏ, "ꯑꯩꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯁ꯭ꯀꯤꯝ ꯁꯦꯝꯂꯒ ꯊꯝꯂꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯋꯥ ꯂꯣꯟꯒꯅꯨ ꯍꯥꯏꯔꯒ ꯂꯣꯟꯕꯗꯒꯤ ꯂꯣꯏꯅ ꯄ꯭ꯂꯥꯟ ꯄꯨꯝꯕ ꯀꯥꯏꯔꯦ, ꯁꯦꯝꯂꯝꯕ ꯁ꯭ꯀꯤꯝꯁ ꯂꯣꯏꯅ ꯆꯥꯏꯔꯦ" ꯍꯥꯏꯗꯅ ꯁꯥꯎꯏ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯪꯉꯤ, "ꯏꯁꯣꯔ ꯃꯨꯔꯇꯤ, ꯀꯩꯗꯧꯔꯒꯦ?" ꯍꯥꯏꯗꯅ꯫ ꯏꯁꯣꯔ ꯑꯗꯨꯅ ꯍꯥꯏ, "ꯕꯤꯖꯤꯅꯦꯁꯃꯦꯟꯒꯤ ꯄꯩꯁꯥꯗꯣ ꯌꯥꯝ ꯂꯨꯕ ꯅꯠꯇꯦ, ꯃꯗꯨ ꯃꯥꯡꯈꯤꯕꯗ ꯀꯩꯁꯨꯝ ꯆꯥꯎꯅ ꯃꯥꯡꯂꯣꯏ, ꯃꯉꯣꯟꯗ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯅꯤ꯫ ꯑꯗꯨꯒ ꯆꯥꯛꯅꯤꯕ ꯃꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯋꯥꯖꯕ, ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯅ
ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯄꯩꯁꯥ ꯐꯪꯕꯗꯣ ꯑꯗꯨꯗ ꯍꯔꯥꯎꯖꯔꯕꯅꯤ ꯈꯔ ꯆꯥꯕ ꯐꯪꯖꯒꯗꯕꯅꯤ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯐꯪꯗ꯭ꯔꯦ ꯑꯗꯨꯒ ꯖꯍꯥꯖ ꯊꯧꯕ ꯁꯦꯂꯔ ꯑꯗꯣ ꯑꯗꯨꯁꯨ ꯃꯥꯅ ꯆꯠꯀꯗꯕ ꯂꯝꯕꯤꯗ ꯑꯆꯧꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯁꯤꯒꯗꯕꯅꯤ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯆꯠꯈ꯭ꯔꯅꯤ ꯁꯤꯈ꯭ꯔꯒꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯍꯧꯔꯅꯤ ꯍꯥꯏꯗꯅ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯣ ꯀꯞꯄ ꯂꯥꯎꯕ ꯇꯧꯗꯨꯅ ꯍꯦ ꯏꯁꯣꯔ ꯑꯩ ꯂꯥꯟꯖꯔꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯅ ꯎꯞꯇꯨꯅ ꯅꯤꯖꯩ ꯑꯇꯦꯟꯕ ꯋꯥꯔꯤꯅꯤ ꯑꯗꯨꯕꯨ ꯃꯁꯤꯅ ꯄꯤꯅꯤꯡꯂꯤꯕ ꯃꯦꯁꯦꯖꯇꯤ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯅꯍꯥꯛꯅ ꯅꯤꯡꯖꯕ ꯑꯗꯣ ꯑꯗꯨ ꯐꯪꯗ꯭ꯔꯒꯁꯨ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗꯒꯤ ꯃꯄꯨꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯀꯗꯕꯅꯤ ꯃꯄꯨ ꯃꯍꯥꯛꯉꯣꯟꯗ ꯊꯥꯖꯕ ꯊꯝꯒꯗꯕꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯒꯦ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯅꯣꯛꯄꯤꯌꯨ ꯉꯁꯤ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯍꯤꯡꯕꯤꯌꯨ ꯇꯨꯡꯒꯤꯅ ꯇꯨꯡꯒꯤꯅꯤ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯁꯤ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯊꯪꯒꯤ ꯋꯥꯔꯤ ꯂꯥꯛꯄꯒ ꯑꯗꯣꯝꯗ ꯑꯍꯥꯟꯕ ꯐꯪꯅꯕꯒꯤꯗꯃꯛꯇ